ngasi ayuk phone ki ba tongan tongan ba se phone sing digi maru oi ba pau sing khonga charaga mayam da share taw jigi ahan bada lalhau ba fare Assam Rifles na lalhulup KCP MC ki kedra ama Bishnupur district ki manung sanba ningthakhong area digi fare ba kedra adu ki maming haisnam Shoba Allies chawbu singa apokpo haisnam ebosa kawi mak Bishnupur district ki manung sanba nongmai thep laikai digini mak ki mathakta logi oiba action lokhana bagi Bishnupur police station sinakre haidana su paukshisna phungdorakli ato papaw manamu waiting list ki personnel sing join tawhandrabadi ihau sangshilagani haukiba kumja English singani ga taratrok ki Manipur Rifle recommend waiting list ta thamduna laklaba matung saye sigi junda khangalakhraba personnel nipuga maribu December 10 phawbagi manungda join tawhandrabadi makhal kyagi khongjang sangshilagani haina MR 2016 waiting list mail gi spokesperson Sibaratri maibamna Manipur Press Club ta pangthokiba paumi singa unabagi thoram amada phongdokre makna makhata na hai haukibu kumja English singani ga taraga tarukta Manipur lengakna laukiba Manipur Rifles ki recruitment aduda waiting list ta personal nipuga mari thamkibani sai mari haukraba matung kumsigi jun kunga mangada result haidokibani numit tarani leraba matung verification lakpadagi athuba matamna thabak join tawbu yaragani haiba thajaba laikibani adumainama tha ahum helaba phawba lenga ki mekedigi kariguma thorang amat paikhat pidana leire amaromdana selection tawkhraba candidate singda training piba hokrabani nauna khalaba candidate singna thengnariba awaba singa sigi yenglaga Manipur gi minister nongthongbam berena miyeng sangbiyo loinana December 10 phawbagi manungda kariguma thabak amata paikhat pidana leirabadi makhal kyagi khongjang changsinana ba sem sare haina Sibaratrina makhata na phungdokhi haina su pauksi sina makhata rakli atopa pawa manamo vaccine puthoktriba phawba center na akanma section tharang lokhat piyu Supreme Court leba asida COVID-19 sandoropagi sang lepa leitana hengalakliba asigi yenglaga laisat asi mapung phana layengba ngamba vaccine puthoktriba phawba central government na akanma section tharang lokhatnaba Supreme Court na khangankhre court asigi justice Ashok Bhushan RS Reddy amadi MR Sagi bench amana ngasi pikiba wayel asina makhatana hai leba asida laisat asi sandoropagi sang asi lepa leitana hengalakliba asina maram oiduna center na akanma satna kanglon CM duna satna hanba mathautai maru oina miyam tinba maphamda marks upa social distancing nga khanbana singba kanglon singasi mapung phana ngakna satpa mathautai state government singnasu magi state singda oirakliba phibam adugi yenglaga satna kanglon sing semduna satna hanba mathautai hairi wafam asilaiba asida hojik thengnariba laisat asigi positive oiba misingi apunba masingi sada 77 state tara khaktagini haina center na phongdokiba adugi makha tarak poina court asina thabak paikhalakibani haina su pauksi sina makha tarakli atopa pawa mana mutha sigi kunthra muthi phawba athingba thamkhre morega tainaba Indo Myanmar ngamkhaida athingba thamlakiba adu makha tana saliba tha sigi kunthra muthi phawba sangdokre masigi matangna Myanmar gi Tamu district administration na Tengnapal district ki deputy commissioner da ayiba sirul ama piraktuna khangankre athingba si Indo Myanmar Friendship Gate number 2 amadi Indo Myanmar Friendship Gate number 1 makhatan adumak sana khigani hai henasu phongdorakli makhasa tharak point atopa paw khara namu PM Swanidhi loan pibada small amasum hill state ki oina Manipur na makok tare Inspector Premchan CM Gallantry Award ngangom baladana inspector gi rank phawgi phampiragani Biren leba asi oina PM Swanidhi loan pibada small amasum hill state singi manungda Manipur na makok tare haina Chief Minister N Biren Singana phongdokre Chief Minister na wafam asi planning department na sinduna ngasi city convention na pangthokiba Emergent Manipur the small improved state India today States of the State Survey 2020 ki thorom da phongdokibani berena hai government ki makedigi laibak thiba thaudo amadagi laikhidraba Manipur Police ki Inspector Premchan gi imung de ex aggressor oina lupa lakh tara piragani process loina komthoktuna imung manungi mi ama thabak hapragani government mamang da mahaki ana layeng gi damakta lupa lakh tara mating pangkhre maki layeng badasang libation pham reimbursement tawragani mangonda CM Gallantry Award piragani Manipur asi sports ki powerhouse ni hainaribani Asian Football League Manipur dagi sanaroi nifugu humdo yawba si nungai nupi football sanaroi singi marakta ngangom bala asi singthaningai ni
mi koti sam kunthra manga leba asigi manungda ahan manupi footballer oina international club ta sanari basi manipur gi oina sakthokni ngai ni government gi maikedi gi mahakpu inspector gi rank phawb gi pham ama piragani post asi leitrabasu government na post criticism taugani amaramda commando singi allowance asisu revive tauragani haina minister na phungdoki haina su pauksi sna makhata na phungdorakli atopa pawa manamo salai gi matang report pikhalang na ba ko na khangan khre salai group of company gi tungan ba bank account sing freeze story ba dugi chapsa ba anobo report ama pikhalang na ba ko na io da khangan khre tha sigi ani da CGM Imphal West sadakhiba hearing amada case asigi io na pikhalakhiba report matungina sei sigi March ahumda Singthang Tomsa sei humdraga mapan laifam thangmaiban hizam dewan laikai da Imphal PS da case ma register tarkhi Tomsa gi wakat aduda hai man smart private bank da tha da sa da lupa 2.8 ki interest lupa lising ni fu deposit tawki magna bank tigi interest laukthok tabana maram oiraga bank na interest ki senpam adu capital oina onthok apun ba senpam lupa lakh amaga lising ni fu go samapan ga Marfu ga taruk takhi magna senpam adu kaithokna ba chatluba matamda bank thong loan duna leiramki amadi office ki staff amata wari sanaba phangide police na sa tharakwa investigation salai holding private limited amasu masigi branch singna asauba sindoi pigani haina thajaba piduna miyamdagi yamlaba senpam khongkatki masigi mathakta salai holding private limited ki managing director narengmam samarjit zainifu taret amadi ataigi mathakta salai holding private limited ki managing director narengmam samarjit zainifu taret amadi ataigi mathakta lampel ps case amasu lairibani makatana case asi NIA da sinaduna investigation ki thabak se tharibani investigation gi saruk ama oina salai gi bank account kuntraga taruk sahi asigi November 13 amasung 13 ta freeze tawki court na report asi kupna yenglaba matung da hai complaint asi oripo khomantham laikai da leiba smart private bank ki mathaktani amadi IO na freeze tawriba bank account sing asida smart private bank di yaude special just NIA Manipur na salai holding private limited ki freeze tawriba account sing handokna ba order pass tawkraba matungda IO na karamba authority ki makhare account sing asi freeze tawriba no haina ko na hangbaga loinana tha sigi tarama phawbgi manungda IO na sapsaba report ama court pikhalakna ba khangan ki haina su pauksi sna makhata na phungdorakli makhasa tharakpoina to papaw khranamo ZUF faction masil khut thona bada amasire ngase yupung mapan ga minit 15 rom tabra none district ki khopum PS ki manung sanba langjong village ki lamdang maida ZUF kamson faction amasum ZUF zenchui faction ani ki marakta khut thona bada kamson faction ki kadar amasire hairi press na phoma paw gi likun amagi matung ina laikhidraba kedar adugi maming thoigu anglung paw pamai se kunthraga manga apokpa Pauhimagai Pamai Kawi None district ki Thangal village tagini hairi khuthokna bagi pawhek phangmaga mapam aduda police ke henba saphars thomjinduna thibhum gi thabak sathakre su hairi ningsingba yai handak ta hawkhiba October 15 gi numidang pung 3:30 taba matamda laisokta ZUF ki faction ani asi akan momong no khuthokna bada kadar ani sikhibagi thaudok su laikhrabani atopa amana Suchampur district ki Henglep subdivision konba Gaulan Court village ta masa khangdaba sina nungmaina kaplamdagi nupa ama mafam adumaktada laikanaba ngamdana laikhidre hairi press da phama pawge likun amagi matungina thaudo adu ngarang sagol sinumiki numidang pung 10 ram tabada thokibani laikhidraba miyu edugi maming kamkholan hawkip allies James Bond sei kuntragomde apokpa ngampau hawkip kawi mak Chuchampur district ki Henglep subdivision konba khul amadagini hairi mak pukanana kari manang dama halam libano haiba Hausimaki Kang Bangamdri had hens Fondorakli. In Mapong Katanga share to Zaramge Agricultural Act Sanahan by Yaro Habigi Davida Laumi Sina December Nipana Barat Bankokre Leva Asida Anoba Agricultural Act Hiragasu Kangnaba Lau Shingubuga Mari Leneva Egg Assistant by Suya Yaro Habigi Akan Badabi Taksinba Oina Delhi the stretch Tariba Laumisna Lagliba December Nipana Barat Bankokre Haina agency ki pauna Fondorakli Hensu Position Mahatarakli Loishilakpoina Mam Ngarang si Narengam Samerjit NIA na Phare haidana Mam Viral Oirure Manipur ge local paper kharagi page Facebook page khara dasu share ta wathengna jaki ado makhasa tharakpoina Mam haksi tasengna haragadi phab na lamdre koi Narengam Samerjit ki ma ki masamaki
Facebook account gi magna share torok pa warol khara mayam da thamjage mangang punsiba good morning haina phungdore NIA na ai phare mogi khutta thamle haiba pawsi NIA gumba law da thak wang na lepak amagi security ngak liba agency amabu karem nabani madu legal amadi political masak khangbagi khudam natte aduna hantak phangkiba state award 2020 for the most improved small state overall and law and order category asigi evaluation gi practical symptoms of its reality aduni haibada thoidokna lalaroi thabak ama tawbada chenai hairiba mi amakhak khangat laga Karem Kathainarakpa haibisi NIA nasu miyam nasu nainaba sumgani ai phade pharagasu amakhak phagadaba nate lairiba laipaksi Khoi chopham mondrang sanapam nate adubu aidi halaknabagi phirep laure haikrabaduni matang chadana Karem Kathainabagi nachatu makhata na tahonjaningde haina mahakna black soul 05/12/2020 haina maki status nama maki official Facebook account gi smaina share to bire do mem hajuki oina matang sai lusin jarage do horen ana onobu ipok sing hoga charaga mem share to jara ken thank you